Neet UG 2026 cancel Toukhre Amuk Hanna Pangthoknaba Anouba Matam Amuk Leplaklagani Hairi National Testing Agency na conduct toduna laibak sinba thungna me ki tarik ahum da pangthokkiba Neet UG gi examination question leak oire haiba chawna wathok oirakpana Amuk Hanna exam asi pangthoklagani Hairi NTA na laukiba exam adu da aranba pambai sing seasonare haibagi waka thangandarakpadagi kupna yengsilaba matung exam cancel toduna Amuk Hanna Pangthoknaba warep lawbuni Hairi tongan ba medical college ke ada base tamnaba ki damak laukiba entrance test asigi question leak oikibagi matangda CBI da sinaduna chapchaba action laukhatlagani Hairi NTA gi maikaidigi official oina X ta thagalakpa post amada examination asigi question leak oibaga madi leinana CBI na thijinba matamda NTA na full cooperation pigani amadi nauna exam pangthoknabagi damak anouba admit card pibaga loinana anouba matam ama athubada lauthoklagani loinana nauna exam hannaba silliba sida candidate sing parent amadi guardian singna awaba mayoknabagi damak NTA gi maikaidigi nungaitaba post asida makhatana phongdorakli